스토리다 파리 아마디 사나톰비기 아마디 nganthoi wari masibu KOUBRA nungsiba hariba tangkak asigina mari suba tangkakni mamangi tangkak singda dona tabikri pari amadi sanatombi nungsiwari masigi matungda parina mamagi pokpham lamdam oriba Lakhipurgi binakandida mamagi maphamda laki machanupi thoibi su yorki amaromda mafam aduda tuition tawduna mamagi mapamda parine leirakpa aduda leikai adumaktada leijabi nganthoi kaubi amakhakna paribu nungsijaraki nongma ikai ki hundoktuna parine leiribi yum aduda namduna changi masigi matungda nganthoi amadi thaba kai lege o sida leiye kari tawrge ai nang krai sakra jano na khaloini kai tawrge handakti ai hamna thireida natiba sum lakpani kaino oja pari hoida chalosi hairo as haideba nangsima aina laise magi da orba ningbro o khangjare bemo nungshiba haibase adumaina tawbani lepam sapam khangdabani tumpham sapam ama ta khangdabani mangdege yam uidaine mangdege sege saktana tawyedaine ado ai thabak loire kon khara se phengba loradi ngaktang moida chaluba yani chatkumse moi saigi le sabinga se mi anoba lakpada panglak la ena mi ne khankhini o adura gana chalugumse kaino adudi magi wari se sanada su yaram latro adugi nate bathaba sum nangina nakta lakpasibu ai hana sudum la idudi nangdi egi thawaini agi khwaidigi nungsibi manabi yare khwaidigi nungsibi gan hengwai oja pariga thungnaradi oja pariga chatkradi akhoi ga se loina kaw khidori ni ne sana lai pakta yum pan khradi mafam asida yamna tamna horani ko yamna lapnarani as yariba karaidigi wakhalo nangna sagali dubo migi thamoi masak su khangdana akhoi ne da pungsa tha sagat pe yabro phare se nga do adugane sana lai paktagi lakpa gari driver ne na khaba na malaibido swaida su kuina gari khamjandana leire aduga gari mahajondo akhoi swaida gini dana adu madi swaida su yamna lei aidi yamna taliko dunu pado yoga su yamna thakpa male adu aidi haibirisini khara section jogo dunu pado kaino thaba nang haidubo aidi yabangam loine na hana hai khradudi khangde bema punglakta lakpani makhoi gi gari gi karino second driver do themba haibra gaino yamna laktaine ngahak leiraga nang leibra karino achapor khara leiraga nangonda piyu aidi madunu pado yam hainade ko thaba nangna sengnam ta haidok piko migi mata mangan basu phate aidi yade dum hariduni khangde nangna dum khara haijo magi number khangdro mangodu call torko ko haidu ko gaino thaba aina kamaina haiduino hoi mina nungsijadana sum hairakpani adubu aisu yai haibadi haikidedana khangde ngaha leradi nangi thembadu lani iche thaba horendi iche nga thoide simta pibiu support khar leraga hetala podo nang chesen joko thamoide ani longjarunu aningba amadane adom ningmana phabani aigi wadi haibidi hainuko thaba aina ta khabade yakhe wa leiti mahana nuksijaduna sum haijabani aini yakhabadi leitedna khangde bema thamoi sengna ne ya de ko hayuko aduga masak o manawo aidi khabadu yamna ki ko masam khukak ne koi khukak tu ne sanale pakta gini ga haibadu da hanbadi khara nungsiraman yengbada ne hindi film gi bet yam haliko aidi am hainadi haijini thaba adu nangna thenaradi khara haidu pi khoba aidi magi wakhando ai sungan khandabani asingmane se nangnam ta haidu pi khoba aina kama haidu nongan thoy se yare se nangina thamoina bu sengnadi mathanta dum tokchakhisanida hoi adune ba domaina hayoba ado nang thabak loirabro kai dok jaino oja pari hoida sum chatlu seba kari doba horen ayorgana
ꯃꯤꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯨꯂꯣ ꯍꯥꯏꯔꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯅ ꯅꯍꯥꯟ ꯇꯧꯕꯗꯣ ꯂꯝꯕꯤꯗꯅ ꯑꯗꯨ ꯍꯥꯏꯗꯣꯏꯅꯤ ꯑꯗꯥ ꯍꯪꯗꯣꯏꯅꯤ ꯊꯣꯛꯂꯛꯑꯒꯅ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯕ ꯌꯥꯗꯕꯗꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯅꯆꯤꯟꯗꯗꯤ ꯅꯨꯡꯁꯤꯗꯕ ꯁꯥꯕ ꯑꯗꯨꯒ ꯅꯊꯃꯣꯏꯗꯅ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯅꯨꯡꯁꯤꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯊꯕꯥ ꯆꯠꯂꯨꯁꯦꯕ ꯃꯈꯣꯏꯒꯤ ꯃꯥꯝ ꯇꯣꯝꯆꯧꯗꯣ ꯃꯥ ꯂꯩꯕ꯭ꯔꯥꯅ ꯍꯦꯛꯇ ꯍꯪꯖꯟꯅꯔꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯅꯣꯕꯥꯞꯂ ꯆꯨꯔ ꯀꯔꯤꯅꯣ ꯍꯦꯛꯇ ꯈꯔ ꯂꯩꯔꯒ ꯂꯥꯛꯁꯦꯕ ꯁꯨꯝ ꯆꯠꯂꯨꯁꯦꯕ ꯏꯁ ꯊꯧꯅꯥ ꯌꯥꯝ ꯂꯩꯔꯦꯗ ꯁꯤꯕ ꯀꯤꯗ꯭ꯔꯦꯗꯀꯣ ꯈꯪꯗꯦꯀꯣ ꯍꯣꯔꯦꯟꯅꯦ ꯀꯥꯔꯟ ꯇꯨꯔꯟꯒꯗꯤ ꯇꯧꯔꯛꯀꯅꯨ ꯐꯔꯦ ꯑꯩ ꯂꯣꯏꯔꯦ ꯆꯠꯂꯨꯁꯦꯕ ꯌꯥꯏꯌꯦ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯕꯥ ꯑꯣꯖꯥ ꯄꯥꯔꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯥꯔꯤꯅ ꯃꯈꯥ ꯊꯪꯕ ꯃꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯖꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ 나긴 타나 오이라바 분시 밤일다 까람바예닝 타나 낭나 나이가다바 나긴 타나 오이라마 분시 밤에 까람바이닝 타노 낭나 나이가다바 까람바이닝 타노 낭나 나이가다바 나겠다 오이라와 분시 밤에 까람바이닝 타노 낭나 나이가다바 까람바이닝 타노 낭나 나이가다바 ꯇꯟꯖꯥꯗꯨꯗ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯕꯥ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ ꯑꯃꯗꯤ ꯏꯁꯩ ꯉꯪꯗꯨꯅ ꯁꯛꯂꯤꯕꯗꯨ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯑꯣꯖꯥ ꯄꯥꯔꯤ ꯀꯅꯥ ꯑꯣ ꯑꯣꯖꯥ ꯄꯥꯔꯤ ꯀꯩꯅꯣ ꯑꯣꯖꯥ ꯄꯥꯔꯤꯗꯤ ꯂꯥꯏꯔꯤꯛ ꯈꯛꯇ ꯅꯠꯇꯅ ꯏꯁꯩꯁꯨ ꯌꯥꯝꯅ ꯐꯖꯅ ꯁꯛꯑꯦ ꯀꯔꯤ ꯐꯤꯂꯝꯒꯤ ꯏꯁꯩꯅꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯌꯦ ꯂꯥꯎꯋꯦ ꯁꯤꯗ ꯂꯥꯎ ꯀꯩꯅꯣ ꯅꯠꯇꯦ ꯃꯤꯅ ꯏꯁꯩ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨ ꯌꯥꯅꯤ ꯑꯩ ꯍꯥꯏꯒꯦ ꯂꯥꯎ ꯑꯣꯖꯥ ꯄꯥꯔꯤ ꯏꯁꯩꯗꯨ ꯌꯥꯝꯅ ꯐꯖꯩꯌꯦ ꯀꯔꯤ ꯐꯤꯂꯝꯒꯤ ꯏꯁꯩꯅꯣ ꯁꯅꯥ ꯂꯩꯄꯥꯛꯇ ꯐꯣꯡꯕ ꯏꯁꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯇꯥꯗ꯭ꯔꯤꯌꯦ ꯌꯥꯝꯅ ꯐꯖꯩ ꯉꯥꯟꯊꯣꯏ ꯊꯕꯥ ꯅꯈꯣꯏ ꯂꯥꯛꯑꯝꯃꯤꯔꯥ ꯑꯩ ꯁꯨꯝ ꯉꯪꯉꯝꯕꯅꯤꯗ ꯏꯁꯩ ꯍꯩꯕꯕꯨꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯨ ꯊꯃꯣꯏꯗꯒꯤ ꯆꯤꯟꯗ ꯁꯨꯝ ꯃꯈꯣꯟ ꯊꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯁꯩ ꯍꯩꯕ ꯅꯠꯇꯤꯌꯦ ꯀꯔꯤ ꯍꯥꯏꯒꯦꯅꯣ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯂꯥꯛꯄꯕꯣ ꯑꯣꯖꯥ ꯄꯥꯔꯤ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯉꯥꯟꯊꯣꯏꯅ ꯁꯨꯝ ꯆꯠꯂꯨꯁꯦꯅ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯀꯩꯅꯣ ꯆꯨꯒ ꯅꯣꯕꯥꯞꯀ ꯂꯧꯒꯦ ꯇꯧꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯇꯤ ꯇꯥꯗꯣꯔꯦꯅ ꯍꯧꯖꯤꯛꯄꯨ ꯅꯣꯕꯥꯞ ꯆꯨ ꯆꯥꯈꯤꯗ꯭ꯔꯣ ꯍꯌꯦꯡ ꯆꯥꯔꯁꯨ ꯌꯥꯏꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯈꯨꯔꯥ ꯇꯣꯝꯆꯧꯕꯨ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯇꯣꯟꯁꯨ ꯂꯩꯈꯤꯕꯅꯤ ꯃꯅꯤꯡꯗ ꯁꯟ ꯄꯨꯟꯕ ꯂꯧꯁꯟꯕ ꯆꯠꯂꯝꯒꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯌꯦꯡ ꯂꯧꯔꯁꯨ ꯌꯥꯏꯗ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯇꯣꯟ ꯎꯅꯈꯤꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯤꯔꯣ ꯌꯥꯔꯅꯤꯗ ꯑꯣꯖꯥ ꯄꯥꯔꯤ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯁꯦ ꯉꯥꯟꯊꯣꯏꯅꯕꯨꯗꯤ ꯉꯁꯥꯏ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯆꯠꯁꯦꯅ ꯍꯥꯏꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯄꯣꯟꯇꯦ ꯑꯁꯦꯡꯕ ꯈꯔ ꯍꯥꯏꯗꯗꯤ ꯀꯩꯅോ ꯑꯣꯖꯥ ꯄꯥꯔꯤ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨ ꯌꯥꯝꯅ ꯐꯖꯩꯌꯦ
ꯆꯨꯝꯅ ꯁꯛꯄꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯛꯄꯤꯔꯤꯔꯣ? ꯊꯕꯥ, ꯄꯨꯛꯅꯤꯡꯗ ꯁꯨꯝ ꯐꯥꯎꯔꯛꯄꯗꯨꯅꯤꯗ. ꯋꯥꯈꯜꯗ ꯂꯩꯕ, ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯆꯤꯟꯗꯒꯤ ꯁꯨꯝ ꯃꯈꯣꯜ ꯊꯣꯛꯈꯤꯕꯖꯥꯠꯅꯤ. ꯀꯗꯥꯏꯗꯒꯤꯅꯣꯗ, ꯏꯁꯩ ꯑꯃ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯕꯗꯨ ꯅꯠꯇꯦꯗ. ꯁꯨꯝ ꯉꯪꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯅꯤꯗ. ꯑꯖꯄꯥꯔꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯁꯩꯗꯣ ꯌꯥꯝꯅ ꯐꯖꯩ. ꯇꯥꯔꯨꯕꯗ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯋꯦ. ꯂꯥꯎꯗ꯭ꯔꯅꯦ ꯉꯥꯟꯊꯣꯏ? ꯍꯣꯏ, ꯏꯁꯩꯗꯨ ꯌꯥꯝꯅ ꯐꯖꯩ ꯉꯥꯟꯊꯣꯏ. ꯍꯣꯏ, ꯅꯈꯣꯏ ꯑꯅꯤꯅ ꯐꯖꯩ ꯍꯥꯏꯔꯕꯅꯤꯅ ꯊꯥꯒꯠꯆꯔꯤ. ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃ ꯅꯠꯇꯦ. ꯁꯨꯝ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯣ ꯉꯪꯈꯤꯕ ꯈꯛꯇꯅꯤ. ꯑꯩꯈꯣꯏ ꯃꯥꯇꯣꯟꯁꯨ ꯂꯥꯛꯑꯅꯤ. ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯒ ꯐꯝꯕꯤꯒꯦꯔꯥ? ꯌꯥꯔꯅꯤꯗ ꯑꯣꯖꯥꯄꯥꯔꯤ. ꯑꯗꯣ ꯑꯣꯖꯥꯄꯥꯔꯤ, ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯗ꯭ꯔꯥ? ꯁꯅꯥ ꯂꯩꯄꯥꯛꯇ ꯈꯪꯅꯕ ꯇꯤꯟꯅꯕ ꯂꯩꯕꯤꯔꯛꯇ꯭ꯔꯣ? ꯊꯕꯥ, ꯄꯨꯟꯁꯤꯗ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯇꯕ ꯍꯥꯏꯕꯕꯨ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ? ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯄꯥꯡ, ꯅꯛꯅꯕ, ꯂꯣꯏꯅꯕ, ꯇꯤꯟꯅꯕ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯊꯥꯛ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯊꯥꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯒ ꯃꯇꯤꯛ ꯃꯄꯥ ꯆꯥꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ. ꯍꯣꯏ, ꯇꯤꯟꯅꯕ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨꯗꯤ ꯂꯩꯔꯦꯗ. ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯁꯤꯃꯗꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ. ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥꯄꯥꯔꯤ. ꯑꯗꯨꯗꯤ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯉꯁꯤꯒꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦ. ꯑꯩꯈꯣꯏ ꯆꯠꯂꯒꯦ. ꯑꯗꯣꯏ, ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ. ꯌꯥꯔꯦ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯆꯠꯁꯤꯜꯂꯛꯑꯣ, ꯊꯦꯡꯉꯦ. ꯍꯣꯔꯦꯟꯅꯦ ꯁ꯭ꯋꯥꯏ ꯌꯧꯔꯒ ꯑꯗꯨ ꯍꯥꯏꯗꯦ ꯍꯥꯏꯔꯛꯄꯗꯤ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏꯀꯣ. ꯀꯔꯤ ꯇꯧꯔꯒꯦ? ꯑꯣꯖꯥꯄꯥꯔꯤ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯉꯥꯟꯊꯣꯏꯅ ꯃꯥꯅ ꯍꯥꯏꯕ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯍꯥꯏꯗꯦ ꯑꯣꯖꯥ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯨꯝ ꯇꯤꯟꯅꯕꯗꯤ ꯌꯥꯏꯗꯅ. ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ. ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯊꯕꯥ. ꯅꯈꯣꯏꯅ ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯩꯗꯤ ꯍꯦꯟꯅ ꯋꯥꯖꯔꯤꯕꯅꯤ. ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯤꯠ ꯅꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯕꯅꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯄꯤꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯗꯤ ꯑꯣꯖꯥꯄꯥꯔꯤ, ꯏꯁꯩ ꯐꯖꯕ ꯑꯃꯁꯨ ꯇꯥꯔꯦ. ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯍꯣꯏ ꯍꯣꯏ ꯊꯕꯥ. ꯆꯠꯁꯤꯜꯂꯛꯑꯣ. ꯉꯥꯟꯊꯣꯏ, ꯑꯩ ꯂꯩꯍꯧꯔꯒꯦ. ꯊꯕꯥ, ꯂꯩꯍꯧꯔꯒꯦꯀꯣ. ꯍꯣꯏ ꯑꯣꯖꯥꯄꯥꯔꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯩꯍꯧꯔꯦꯀꯣ. ꯑꯁꯨꯝꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯕꯥ ꯆꯠꯈꯤꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯂꯝꯕꯤꯗ ꯉꯥꯟꯊꯣꯏꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯄꯪꯄꯟꯗ ꯄꯜꯂꯒ ꯅꯪꯅ ꯉꯥꯡꯈꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ. ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ? ꯌꯥꯝꯅ ꯏꯔꯥꯡ ꯐꯕꯤ ꯃꯥꯜꯂꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ. ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯎꯅꯤꯡꯉꯤꯗꯤ ꯑꯝꯇꯣꯏꯕ, ꯋꯥꯔꯤ ꯁꯥꯅꯤꯡꯉꯤꯗꯤ ꯀꯩꯅꯣ? ꯅꯨꯡꯁꯤꯠ ꯃꯨꯀꯨꯡꯉꯤ. ꯃꯅꯥꯛꯇꯨꯗꯤ ꯌꯧꯔ ꯀꯦꯁꯟꯅꯔꯗꯅ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯏ. ꯑꯩꯗꯤ ꯈꯨꯅꯤꯡꯗ ꯊꯤꯟꯗꯜꯂꯁꯤꯔ ꯈꯟꯕꯅꯤꯅ. ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯦꯁꯟꯅꯔꯅ ꯅꯪꯅ ꯍꯦꯔꯣꯏꯟ ꯁꯥꯔꯦꯅꯦ. ꯑꯩꯅ ꯍꯦꯔꯣꯏꯟꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯉꯥꯏꯔꯦꯅꯦ. ꯍꯥꯏꯅꯤꯡꯉꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯧꯕ. ꯑꯣꯖꯥꯄꯥꯔꯤ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. ꯃꯐꯝꯁꯤꯗ ꯑꯣꯖꯥꯅ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯑꯩꯒꯤꯅꯦꯅ ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ. ꯑꯣꯖꯥꯄꯥꯔꯤ, ꯑꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗꯒꯤꯗꯤ ꯅꯠꯇꯦ. ꯑꯗꯣ ꯑꯣꯖꯥꯄꯥꯔꯤꯁꯦ ꯁꯅꯥ ꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯨꯒ ꯑꯗꯨꯒ ꯑꯣꯖꯥꯄꯥꯔꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ. ꯑꯗꯣ ꯑꯩꯗꯤ ꯑꯣꯖꯥꯄꯥꯔꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯑꯣꯖꯥꯄꯥꯔꯤꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯕꯗꯤ ꯈꯪꯗꯦ. ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯅ ꯋꯥꯗꯨ ꯗꯣꯡ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯃꯁꯤꯗ ꯀꯦꯁꯟꯅꯔꯗꯅ ꯇꯦꯊꯔꯗꯅ ꯇꯧꯗꯨꯅ ꯂꯩ. ꯅꯁꯝ ꯃꯁꯥꯡꯕꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯅꯤ ꯍꯥꯏꯁꯤꯅ ꯑꯩ. ꯅꯪ ꯃꯊꯪ ꯆꯠꯄꯗꯗꯤ ꯍꯥꯏꯔꯛꯑꯣ ꯅꯪ. ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯊꯕꯥ. ꯃꯤꯅ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯥꯗ ꯍꯧꯖꯟꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯏꯁ, ꯅꯨꯄꯥꯗ ꯍꯧꯖꯟꯕ ꯍꯥꯏꯅꯤ. ꯏꯁꯥꯒꯤꯅꯦꯅ ꯑꯐꯕ ꯂꯝꯕꯤ ꯈꯟꯕꯗꯨꯗꯤ, ꯇꯨꯡꯒꯤ ꯂꯝꯕꯤ ꯈꯟꯕꯗꯨꯗꯤ ꯃꯤ ꯌꯥꯎꯕꯤꯒꯗ꯭ꯔꯣ? ꯍꯌꯦꯡ ꯅꯪꯅ ꯋꯥꯔꯀꯥꯟꯗ ꯃꯤ ꯌꯥꯎꯕꯤꯒꯗ꯭ꯔꯣ? ꯑꯩ ꯃꯉꯥꯏꯔꯦ ꯈꯔ ꯅꯪꯒꯤ ꯌꯥꯎꯕꯤꯗꯧꯕ. ꯑꯄꯥꯝꯕꯗꯨꯗꯤꯅꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯗꯕ. ꯅꯪꯕꯨ ꯍꯨꯔꯥꯟꯕꯤꯔꯣ? ꯅꯪꯒꯤ ꯀꯅꯥ ꯂꯩꯒꯦ? ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯊꯕꯥ. ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯃꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯁꯤꯅꯕ ꯂꯩꯔꯒꯅ ꯂꯩꯔꯦꯗꯅ. ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯆꯅꯤ. ꯉꯥꯟꯊꯣꯏ, ꯊꯕꯥ,
ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯦ ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯏꯆꯟꯒꯨꯝꯅ ꯇꯤꯟꯅꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯧꯅꯤ ꯃꯥꯁꯨ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨ ꯅꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕꯩ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯗꯣ 이씨 깨산나라더나 낭망아이리 헤로인 사리제 파자비 사리니네 파자비 이씨 난기다 먹더니 이는 호너리도 마뚱만 나도 많이 떨어다 이리 쿠닝 넣틴다 가네 하지니 야래 받아봐 너 사실 어탱이 아쉽나 sat키람 아마롬다 사나돈비 파리 누밋게 아니 호그리 낭나 이부터 생나 와로키바 하이브도 오르말레 ꯅꯪꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯈꯪꯗꯨꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯁꯣꯟꯖꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯂꯥꯟꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯕꯨ ꯅꯪꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯔꯝꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯂꯕ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯇꯂꯥꯛꯂꯕ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯅꯪꯒ ꯑꯩꯒ ꯑꯗꯨꯃꯛ ꯂꯥꯞꯅꯍꯜꯂꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯁꯤꯃꯇꯪꯗꯤ ꯊꯥꯖꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯅꯪꯅ ꯂꯥꯟꯗꯕꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄ ꯉꯝꯖꯈꯤꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯅꯤꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤꯀꯣ ꯄꯥꯔꯤ ꯑꯩꯅ ꯀꯔꯝ ꯂꯦꯜꯂꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯦ ꯑꯩꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪ ꯈꯪꯕꯤꯔꯕꯗꯤ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯊꯣꯛꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯅꯪꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯣꯐ ꯊꯝꯈ꯭ꯔꯕ ꯅꯝꯕꯔ ꯑꯁꯤ ꯅꯣꯡꯃꯗ ꯃꯁꯤꯡ ꯀꯌꯥꯔꯛ ꯈꯪꯗꯅ ꯐꯣꯟ ꯑꯁꯤ ꯑꯣꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯗꯨꯃꯛ ꯅꯝꯗꯨꯅ ꯌꯦꯡꯂꯤ ꯑꯩꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯀꯌꯥ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯆꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯩꯗꯤ ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯈꯪꯂꯛꯂꯕ ꯀꯥꯟꯗ ꯑꯩꯕꯨ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯉꯥꯟꯒ ꯂꯨꯍꯣꯡꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯪꯅ ꯉꯥꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯒꯅꯤ ꯈꯟꯅ ꯈꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯌꯥꯔꯛ ꯁꯦꯟꯅꯖꯔꯛꯈꯤꯕ ꯉꯥꯡꯖꯔꯛꯈꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯥꯜꯕꯨ ꯊꯥꯖꯔꯨꯕꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯝꯗ ꯇꯧꯔꯝꯕ ꯅꯝꯊꯥꯛ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯂꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯣꯟꯖꯕꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯈ꯭ꯔꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥꯅ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯖꯗꯨꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯤꯡꯁꯤꯡꯂꯒ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯛꯂꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯣ ꯅꯪꯅ ꯂꯩꯖꯗ ꯅꯪꯅ ꯍꯣꯠꯅꯖꯈꯤꯕ ꯀꯌꯥꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤ ꯅꯆꯤꯟꯗꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯑꯩꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒ ꯃꯤꯒ ꯃꯔꯤ ꯂꯩꯅꯈꯤꯕ ꯃꯇꯝ ꯅꯪꯅ ꯀꯂꯛꯆꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯨꯏ ꯅꯨꯄꯤ ꯑꯃꯠꯇ ꯈꯪꯅꯗꯕꯅ ꯅꯪꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯩꯕꯤꯈꯤ ꯅꯨꯡꯁꯤꯅꯕꯗ ꯑꯄꯥꯝꯕ ꯈꯔ ꯐꯪꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯥꯁꯤꯡꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯛꯁꯤꯟꯅꯅꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯈꯤꯗꯦ ꯈꯪꯍꯧꯗꯅ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯃꯇꯦꯛ ꯈꯔ ꯉꯥꯎꯔꯨꯕꯅ ꯑꯩꯒꯤ ꯂꯝꯕꯤ ꯁꯤꯔꯥꯟꯅꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯖꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯍꯥꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯅꯪꯅ ꯑꯩꯒꯤ ꯌꯥꯏꯐꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯌꯨꯝ ꯅꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯅꯍꯥꯛꯀꯤ ꯈꯣꯏꯔꯤ ꯅꯥꯎꯔꯤ ꯇꯥꯐꯝ ꯐꯥꯎꯕ ꯅꯪꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯜꯂꯤꯕꯅꯤ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯩ ꯑꯣꯏꯖꯕ ꯈꯛ ꯊꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯅꯕꯨ ꯌꯥꯏꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯅ ꯍꯨꯟꯗꯣꯛꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯈꯤꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯌꯦꯠꯀꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯌꯥꯏꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯁꯤꯃꯇꯪꯗꯤ ꯈꯪꯕꯤꯌꯨ ꯄꯥꯔꯤ
lemhoriba punchi asidi sanatombi punsida nahak nattana atoppa kanhagumba amatagi nungsiba phangallo apambasu phangallo lemhoriba sidi nahakidama ai adumak hingani pari oja khaba kai lege ei kaino silo oja ai che thaba hoide chalu bane ba che thaba do wangang sanga ma tori kari tori ba madu sakyam takakram sakta duga kaino ma kari haino che thaba do aina horen chengan thoido nghaktong unasi horen lambi do tholok pa yagadrana aina haibani yam thine nganga khreda kui che thabana skari hariba ma thokari lege ai mongonda nuksi habro ai karan tano yo nga thoidu una jabane aina habido nga thoidu una ji horen tholo sida lambi de kaino cha thak cha ji lambi de tholo haibani aduni uza ina haijai se ada che thabana uirui parui dobda kaido wila ino gari thauba no khoising se laina tina yam pakpani kai kana ba oisu oroi dogda sha laina tina pakpani gaina oi sahi tara manga suram nei na gari thoriji piklingai degi nangi sahi du yogdringai deni si thoriji ngasi phawbu ka tu karan torkuna tine aduga farju phatrajo khaba kanano do muno khongoyu khoidou sawgalaktunu ne mayum du gari full do mal lot hapchol mayum du thugjani ko thungan maya daga leire oja madu no pido wari sanaba kya yadida aduraga nga thoi ge phone number piro yune nga thoi dei dum haijoba yai nga halerga nga thoi phone pai ga pai diga phone leire kesu yade mi usitun maching karakani goi oja adu so dum ai haijaram ne adu isi thawana haibdi mi nungsinaba leije pharak tarakanu karan tarakanu kana nungsinaba leiba nati kana nungsinaba leirino ba ai thori gari se je birakandigi je tasamugi gari nei thori se moi le kai se le mi mami ai loi hero ro mi mami loi hero ro ba yera nupa am koina dringai de ai khalak da class 9 10 ka den ai sena rei je class 9 10 karak pergi ai ni gari yauring de sena lab ni sha aduga mi leire ka gaina oi chalo ngo haijo chalo horen dong ram tholoyu aduga ne na chenga thoi thina di khonjen du tapna hayo aduga nang thaba du di ka chukhalunu ayam chawiyo ta khaba yam chawi hayo yera ushi thoi da ba ahin ka ya tumdar gari thoro la mini ko yera ushi thoi da ba nongmai ni I karak no mi da di ngan thoi do ina thang puru sakiniyo ma kari mari thong ge ama mama na bi ni khara hayo haibe haiwani yadraga ai khuchau jina na pop thara di chalo chalo amo harijo chalo usam iche thaba manak taro hoi hei che thaba manak tani haija che thaba na heuri wa hidu gadi uja yarak tong mandre tha uja masi toga atopa mo koi bidi kari kai atopa mo koi bidi kari kai nang he koiro adudi nang he koiro nang gem sendirge ai mafam se leire se koiram pilingai digi ani gari he yarok padigi ngauja de nei na chaura ga leisabi farka na masak phajani jeng khangram gari thoya bira kandigi mafam side die nga thoi dong no phajabdi kanam leite sha ai chai jar kani jalo yam thuna harga lauko ai chaula kanu aduga smai do nang halakda nang he hore na halakpa matam da ne asigi chawbugi hoten do adigi makan marin makhong khare yoro se paisa selere se pai go se hoja adu budi laiba sadai de che thwa gi manak ta changu hai ba jidani oja machine taba atopa ma unabadi kari kai oja hey nang oi chai char kani na mai du khuchau jin thajalak tan ne
चलो 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 ये रा फनी फनी हो जा अदो जा आई चचरुगी हो जा अदो होरेन यारक्तरे दी हो जा अइंगोंददी ताइना बिनु को जा ए अदु याना बाइनो अदुगा लिगली अमगा मखोंग मरिन दो काउनी उसित थवइदबा सनातोंबे हौजिकती नंगाइगा लेनरम मरि पुनमा अरेम तारानी नमित खरनी की तुंगददी सोइदनमकी मंगालगा नंगा लुहोंग्रनी मफम अदुदा इना लेबदो नखोइनी की लुहोंगबदा सोइदनमकी अयेतपो ओइरनी हाइदना इखोंग असिना थांदोंनिंदा मफम अदुदगी लाखिबनी मिकुप खुदिंग नंगबु निंगसिंगी नुंगशिबा अमगी मफमददी करिसु खेनबा लेथि अंगांग ओरिङैदगी चेन चोंदुना सानारक्पा अैगी खुदोंग चादबा अैना लेता लाइरदगी अैना थेंगनरखिबा वाबा कयादा नंगना अैगी तुंगदा लेप्पिदुना मतेंग पांगलखि अैना सिसु निंगसिंगी अैना क्लास 12 कारक्पा मतमदा फॉर्म फिलअप तौबगी पैसा खरा वाटखि मतम अदुदा अैना कनामतगी मफमदा पैसा हंगबसु ngamखिदि युमदसु चानिंग लेतबना अयुक चारगा नुमिदांग चादबा अैगी पाबुंगना मिगी इमुंगदा थबक सुरगा यामना वाना होनखि अदुगुम तालक्यादसु नाहना मतेंग पांगबिखि मधु खत नथि थौदोक कयानि नंगना अैगी तुंगदा लेपिदुना मतेंग पांगबिरखिबा अदुबु सनातोंबी नोंमतंग नंगी माइथोंग नंगी वांगांग नंगी मिनोक उहौदबा ताहौदबदा थमोय असिना थासिगी अहिंगुमना थमोय असिना कयादा वाजबा अदुबु ngasiदी नुमित कयानि हौख्रे काउथोकलगे खन्ना कयारा घन होनरबसु नंगबु मिकुप खुदिंगे दुमक निंगसिंगाल अैने खलिबा वखनसे अरानबा वखल अमनि मरमदि नंग मीगी ओइखरगन अैगी खलहैद्रबा वखल असिना खलिबसे अरानमनि हाइबा इमुना खंग अदुबु अैगी थमोयसिना नंगना मीगी ओइखिगदोरे हाइना खनबा मतम असिदा अैगी थमोयसिदा सु वाजरिबसे करिगिन नंगी लुहोंगबा काइदना ननबगिदमक अै यामना लापना मफम अदु थादोक्तुनदि लाक्लबनि अदुबु सनातोंबी नंगबु मिकुप अमतंगदि अैना काउगी खनबदि ngamba leitre अदुबु सनातोंबी अैना नंगी नफमदा याइफमंगोल पिरि नंगी पुंसिगी अनौबा खोंथांग अदुदा नंगना याइफबि हाइबदु मतम पुनमक्ता अनाबा एकपा याउदना नंगी अनौबा पुंसि अदुदा हराउबा नुंगाइबा ममोन नोकचबा नंगी पुंसिबु लुना तौबिबा नाहकना निंगजरुबा खुदिमक माइ पाक्चदुना सागै अदुगी नौना लाक्पि मौ अमना नुंगाइ याइफबा हाइबदु ओइबा ओइरसनु पारी कैदौरे कैदौरगे नंगना नमितगी नबि ताबा मखै कपलिबदुबो मामतो करिसु तौदी सुम अै सुम लेरमबनी नतेने हे मफम असिदा लेबसिबु नखोइबु नुंगाइद्रबरने मामतो अदुगुमा करि मत लेति सुम अै युम निंगसिंगलक्तना सुम वखल अमा तौखर माले फरे अदुगने मफम असिदा लेबदा नखोइना नुंगाइतबा करी लेरसु नंग मामतो देखता हायुने नखोइना नमितगी नपि ताबा मखै कपदि अैसु नुंगाइते इचेगी मचानी ने हे नखोइसा नखोइना नुंगाइना लेबदुनिने अैनि येंगनिंगलेबसे इचेदो नखोइना चौरकपा नखोइना नुंगाइ याइफबु उबो फंखिद्रबनिने से पाव अमसु तमगे अैनबुदि हेक होइ महाइरमदेको नंगी वा महंगे हाइदना मामतो खरी
ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯀꯥꯏ ꯄꯔꯦꯡꯁꯤꯗꯒꯤ ꯑꯩꯒꯁꯨ ꯃꯔꯨꯞ ꯑꯣꯏꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯑꯗꯅ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯈ꯭ꯔꯖꯥꯅꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯍꯦꯛ ꯍꯩ ꯔꯥ ꯂꯩꯕ ꯂꯥꯛꯄꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯗꯨꯅ ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯖꯗꯅ ꯍꯥꯏꯔꯛꯑꯦ ꯇꯣꯝꯆꯧ ꯅꯈꯣꯏꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯄ ꯄꯥꯔꯤ ꯍꯥꯏꯕꯗꯣ ꯏꯌꯥ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ ꯃꯥꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯕ ꯂꯩꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯅ ꯍꯪꯉꯛꯑꯦ ꯑꯗꯩꯗ ꯑꯩꯅ ꯁꯅꯥ ꯂꯩꯄꯥꯛꯇ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯍꯧꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯃꯆꯤꯟ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯅꯗꯤ ꯍꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯇꯩꯃꯗꯨꯗ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯂꯣꯏꯅꯕꯅꯤꯗ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯃꯥꯃꯨꯛ ꯐꯖꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ ꯅꯣꯡꯃ ꯍꯦꯛ ꯈꯪꯅꯧ ꯅꯈꯣꯏꯒꯤ ꯍꯦꯛ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯇ꯭ꯔꯗꯤ ꯅꯪꯒꯤ ꯃꯥꯝꯇꯣꯅ ꯍꯦꯛ ꯋꯥꯐꯝꯁꯤ ꯅꯪꯒꯤ ꯅꯆꯤꯟꯅ ꯍꯪꯉꯛꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤꯗ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯕꯣ ꯃꯥꯝꯇꯣ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯇꯣꯟ ꯑꯩꯗꯤ ꯌꯨꯝꯁꯤ ꯄꯥꯜꯂꯔꯣꯏꯗ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯕꯨ ꯌꯥꯕ꯭ꯔꯥꯅꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯟꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯤꯔꯣ ꯑꯦꯔꯥ ꯅꯆꯟꯅꯨꯄꯤꯁꯤꯒꯤꯗꯤ ꯅꯪꯒꯤ ꯃꯥꯝꯇꯣꯟ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯥꯝꯇꯣ ꯏꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯒꯤꯗꯤ ꯑꯩ ꯀꯔꯤꯃꯇ ꯋꯥꯠꯍꯜꯂꯣꯏ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯗ꯭ꯔꯦ ꯍꯦꯔꯥ ꯄꯥꯔꯤ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯉꯥꯡꯕ ꯍꯧꯅꯗꯦꯗ ꯅꯈꯣꯏ ꯅꯍꯥꯒꯤ ꯍꯧꯅꯕꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥ ꯑꯅꯤꯡ ꯑꯅꯤꯡꯕ ꯄꯉꯥꯡ ꯉꯥꯡꯕꯗꯨ ꯇꯧꯅꯨꯗ ꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯉꯥꯟꯊꯣꯏꯗꯨ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗꯦ ꯀꯣꯛ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯅ ꯍꯦꯛꯇ ꯂꯦꯞꯁꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯂꯝꯗꯝꯁꯤꯅ ꯌꯥꯝꯅ ꯌꯥꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯅꯥꯏꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯌꯥꯝꯅ ꯐꯈ꯭ꯔꯄꯣꯠꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯒꯨꯝꯕ ꯏꯔꯥꯡ ꯂꯥꯡꯕꯗꯨ ꯅꯠꯇꯦꯗ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯅꯈꯣꯏ ꯈꯪꯅꯔꯒ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯟꯅ ꯑꯣꯏꯈꯣ ꯄꯥꯝꯃꯒ ꯍꯦꯛ ꯄꯥꯝꯃꯤ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯥꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯐꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯉꯥꯟꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯦꯠꯄ ꯄꯤꯅꯤꯡꯗꯦ ꯀꯔꯤꯅꯣꯅꯦ ꯄꯥꯔꯤ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯪꯗꯤ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯗꯗꯤ ꯅꯪꯒꯤ ꯃꯥꯝꯇꯣꯟ ꯏꯄꯦꯟ ꯄꯦꯟꯗꯦꯗꯀꯣ ꯃꯗꯣ ꯑꯩꯅ ꯃꯥꯕꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯅꯤꯔꯛ ꯁꯨꯔꯦ ꯂꯥꯛꯄ ꯃꯥꯝꯇꯣꯟꯕꯨ ꯍꯪꯉꯝꯃꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯧꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯗꯣ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯇꯔꯨ ꯇꯔꯨꯏ ꯌꯥꯝꯅ ꯂꯦꯝꯖꯩ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ ꯑꯗꯨꯕꯨ ꯃꯗꯣ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯑꯅꯥ ꯀꯌꯥꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕ ꯍꯥꯏꯕꯗꯣ ꯏꯐꯥꯎ ꯐꯥꯎꯗ꯭ꯔꯦ ꯐꯔꯦ 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 ꯅꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯗ ꯅꯈꯣꯏ ꯍꯦꯛ ꯈꯪꯅꯔꯒ ꯍꯦꯛ ꯉꯥꯡꯅꯖꯔꯣꯗ ꯀꯣ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯣ ꯂꯩꯈꯤꯕꯅꯤ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯁꯥꯟꯅꯔꯝꯒꯅꯤ ꯑꯣ ꯐꯔꯦ 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 ꯑꯩ ꯑꯃꯇ ꯀꯧꯔꯨꯈꯤꯒꯦ ꯑꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯃꯥꯝꯇꯣ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏ ꯉꯥꯟꯊꯣꯏ ꯊꯕꯥ ꯂꯥꯛꯑꯣ ꯁꯤ ꯆꯪꯉꯣ ꯂꯥꯛꯑꯣ ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯑꯁ ꯅꯪꯗꯤ ꯏꯃꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤꯅꯦ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯅꯪꯒꯤ ꯈꯥꯕ ꯍꯩꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯒꯤ ꯇꯥ ꯈꯥꯕꯒꯤ ꯃꯥ ꯁꯦꯀꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯑꯉꯥꯡꯗꯣ ꯊꯦꯝꯕ ꯍꯩꯕ꯭ꯔꯥ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯁꯤꯜꯂꯒ ꯉꯥꯟꯊꯣꯏꯒ ꯊꯣꯔꯛꯎ ꯎꯅꯗꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯊꯣꯔꯛꯇꯕꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯀꯔꯤꯅꯣꯕ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯅꯪꯒ ꯇꯥ ꯈꯥꯕꯒ ꯂꯩꯅꯩ ꯃꯔꯤꯁꯤ ꯀꯩꯅꯣꯕ ꯀꯩꯅꯣ ꯊꯕꯥ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯇꯁꯨ ꯂꯦꯞꯇꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ
ꯁꯥꯏꯁꯇ ꯒꯥꯔꯤ ꯌꯥꯎꯔꯤꯅꯦꯅ ꯑꯗꯨꯝ ꯂꯩꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯈꯥꯕꯅ ꯁꯨꯝꯂꯛꯅꯕꯅꯤ ꯇꯥꯈꯥꯕ ꯀꯧꯕꯗꯨ ꯅꯠꯇꯅ ꯀꯔꯤ ꯂꯩꯔꯒꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯀꯧꯔꯤꯗꯨꯗꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯉꯥꯊꯣꯏ ꯋꯥꯗꯣ ꯃꯔꯧ ꯌꯥꯝꯅ ꯂꯩ ꯑꯩꯅ ꯑꯍꯥꯟꯕꯗꯅꯦ ꯊꯦꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯑꯩꯅ ꯊꯤꯅ ꯉꯥꯡꯉ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯁ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯠ ꯀꯥꯏꯗꯨ ꯎꯏꯔꯨꯝ ꯇꯧꯔꯒ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯔꯒ ꯍꯣꯔꯦꯟ ꯊꯣꯔꯛꯇꯕ ꯌꯥꯔꯣꯏ ꯅꯥꯊꯩ ꯆꯥꯔꯣꯏ ꯒꯥꯏꯅ ꯏꯁ ꯀꯔꯤ ꯑꯣꯏꯔꯤꯒꯦꯕ ꯈꯨꯟꯁꯤꯗꯅꯦ ꯇꯥꯛꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯤꯀꯣ ꯑꯩ ꯅꯪꯒꯤ ꯋꯥꯅꯦ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ ꯅꯪꯒ ꯇꯥꯈꯥꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩꯅꯣꯕ ꯀꯩꯅꯣ ꯊꯕꯥ ꯅꯪ ꯍꯥꯏꯗꯨꯕꯣ ꯇꯥꯈꯥꯕꯒ ꯑꯩꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯤꯌꯦ ꯅꯪꯒ ꯑꯩꯒ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯂꯩꯃꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯪꯅ ꯃꯔꯥꯜ ꯁꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯈꯥꯕꯗꯣ ꯃꯃꯥꯏꯗꯨꯗ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯑꯝꯇꯪ ꯁꯦꯠꯂꯕꯗꯤꯀꯣ ꯈꯥꯕꯗꯣ ꯄꯨꯡꯈꯥ ꯈꯥꯅꯦꯕ ꯃꯥ ꯏꯁ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯂꯩꯀꯥꯏ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯒꯥꯔꯤ ꯌꯥꯎꯕ ꯂꯥꯛꯑꯒ ꯁꯅꯥ ꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯅꯨꯡꯁꯤꯗꯅ ꯇꯥꯈꯥꯕ ꯀꯧꯕꯤꯕꯩ ꯋꯥꯅꯤ ꯏꯁ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯃꯥꯅ ꯒꯨꯟꯗꯥꯒꯤ ꯇꯥꯏꯞꯅꯤꯅꯦ ꯃꯐꯝꯁꯤꯗ ꯆꯥꯎꯔꯦ ꯁꯤꯅꯦꯕ ꯌꯥꯝꯅ ꯍꯧꯔꯤ ꯀꯩꯗꯧꯔꯒꯦꯕ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦꯕ ꯉꯁꯤ ꯊꯣꯔꯛꯑꯣ ꯂꯝꯕꯤꯗ ꯎꯅꯗꯣꯔꯤꯕꯅꯤ ꯑꯆꯥꯄꯣꯠ ꯂꯩꯗꯣꯔꯤꯅꯦꯅꯦ ꯑꯩꯈꯣꯏꯕꯨ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯔꯒ ꯍꯦꯛꯇ ꯄꯪꯉꯣꯟꯗ ꯎꯅꯕ ꯌꯥꯕ ꯅꯨꯄꯤꯔꯕ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯅ ꯒꯥꯔꯤ ꯌꯥꯎꯔꯗꯨꯅ ꯂꯩꯔꯒ ꯃꯥꯅ ꯍꯦꯛꯇ ꯆꯥꯎ ꯌꯥꯕ꯭ꯔꯣ ꯃꯥ ꯀꯩꯗꯧꯗꯣꯏꯅꯣꯕ ꯊꯕꯥ ꯃꯥꯟꯅꯔꯨꯅꯨꯕ ꯃꯗꯨꯒꯤ ꯇꯥꯈꯥꯕꯗꯣ ꯃꯁꯛꯇꯨꯁꯨ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦꯕ ꯃꯥꯏ ꯃꯁꯛꯇꯨ ꯌꯦꯡꯕꯗ ꯅꯪꯅꯁꯨ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗꯩꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯌꯦ ꯃꯁꯛꯇꯨ ꯎꯕꯗ ꯀꯤꯔꯒ ꯃꯥꯅ ꯀꯧꯊꯣꯛꯄꯗ ꯅꯪ ꯍꯦꯛꯇ ꯊꯣꯛꯑꯒꯦ ꯁꯤꯔꯣ ꯊꯣꯛꯄꯤꯔꯣꯅꯦ ꯊꯣꯛꯄꯤꯔꯣ ꯑꯩ ꯌꯥꯎꯗꯅ ꯊꯣꯛꯄꯤꯔꯨꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯊꯕ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯃꯁꯛꯇꯣ ꯍꯩꯅꯗꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯪꯕꯣ ꯃꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯗꯤ ꯀꯔꯤ ꯈꯪꯉꯤꯕ ꯑꯩꯅ ꯀꯔꯤ ꯈꯪꯉꯤꯕ ꯑꯣꯖꯥ ꯄꯥꯔꯤꯔꯣ ꯃꯅꯥꯛꯇ ꯆꯪꯉꯒ ꯀꯔꯤꯒꯨꯝꯕ ꯑꯃꯇꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯀꯔꯤꯝꯇꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯨꯕꯨ ꯅꯪꯒꯤꯅꯦꯅ ꯈꯟꯖꯔꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯤꯔꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯤ ꯕꯤꯅꯥꯀꯥꯟꯗꯤꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯂꯩꯕꯗꯣ ꯃꯈꯣꯏꯅ ꯍꯥꯏꯖꯤꯟꯗꯅ ꯃꯔꯥꯏ ꯀꯣꯏꯖꯈ꯭ꯔꯖꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯡꯁꯤꯔꯗꯤ ꯁꯠ ꯅꯨꯡꯁꯤꯅꯦ ꯍꯦꯛꯇ ꯐꯣꯡꯗꯣꯛꯑꯣ ꯑꯣꯏꯔꯣꯏꯗꯣ ꯄꯥꯔꯗꯣ ꯋꯥꯗꯤꯅꯦ ꯉꯥꯡꯅꯒꯨꯝꯁꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂ ꯂꯥꯛꯏꯖꯥꯅꯤ ꯈꯥꯕꯗꯨꯅ ꯊꯣꯛꯂꯛꯎ ꯎꯅꯗ ꯌꯥꯗꯦ ꯀꯥꯏꯅ ꯑꯩꯅ ꯈꯜꯂꯤꯅꯦ ꯅꯪꯒ ꯇꯥꯈꯥꯕꯒ ꯍꯥꯟꯅ ꯃꯔꯤ ꯑꯔꯣꯟꯕ ꯂꯩꯔꯕ꯭ꯔꯥꯅ ꯈꯜꯂꯛꯏꯅꯤ ꯅꯠꯇꯦꯕ ꯊꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯗꯤ ꯃꯥꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯕꯁꯨ ꯅꯠꯇꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯎ ꯐꯣꯟ ꯂꯩꯕꯤꯒꯦ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯔꯤꯅꯦ ꯅꯠꯇꯦ ꯊꯕ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯄꯤꯔꯨꯅꯨꯀꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯄꯤꯔꯨꯅꯣꯕ ꯆꯠꯂꯣ ꯍꯩ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯀꯩꯗꯧꯕꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯗꯣꯏꯅꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯔꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯄꯤꯁꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯑꯩꯗꯤ ꯑꯩ ꯈꯪꯗꯅ ꯇꯥꯈꯥꯕꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯖꯥꯠꯂꯥꯅ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯂꯩꯔꯝꯃꯁꯨꯅꯦ ꯐꯨꯔꯣꯒꯦ ꯂꯥꯛꯏꯅꯤ ꯌꯥꯔꯦꯕ ꯊꯕ ꯑꯗꯣ ꯃꯥꯕꯨ ꯎꯔꯝꯕ꯭ꯔꯕ ꯏꯁ ꯎꯔꯝꯃꯤ ꯂꯩꯍꯧꯋꯤ ꯑꯩ ꯌꯦꯡꯉꯝꯃꯕꯅꯤ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜꯗꯣ ꯑꯗ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯍꯧꯋꯤ ꯑꯗꯩꯗ ꯑꯩꯅ ꯑꯣꯖꯥ ꯄꯥꯔꯤ ꯀꯣꯕꯤꯗꯣ ꯁꯥꯛ ꯆꯥꯅꯁꯤꯔꯣꯅ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏ ꯆꯥꯎꯔꯒ ꯆꯥꯅꯁꯦꯅ ꯍꯥꯏꯔꯤ ꯀꯣꯕꯤꯒꯤ ꯏꯁꯤꯡ ꯆꯥꯏꯍꯧꯋꯤ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯗꯕꯩ ꯋꯥꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ ꯏꯁꯩꯁꯨ ꯍꯩ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯍꯥꯏꯁꯨ ꯍꯧꯋꯤ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯅ ꯍꯥꯏꯗꯣ ꯑꯣꯏꯔꯗꯤ ꯁꯠ ꯍꯥꯏꯌꯨꯁꯤ ꯉꯥꯏꯔꯦꯀꯣ ꯃꯤꯅ ꯉꯥꯎꯅꯗꯅ ꯅꯪꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕꯅ ꯍꯥꯟꯖꯅꯤ ꯊꯕ ꯑꯩꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯩꯒꯤ ꯏꯆꯤꯜꯁꯤꯅ ꯑꯣꯖꯥ ꯄꯥꯔꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯪꯕు ꯑꯍꯥꯟꯕ ꯎꯔꯨꯕꯗꯒꯤ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯁꯤꯔꯨꯔꯕꯁꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯩꯅ ꯈꯜꯂꯨꯕꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯍꯥꯛꯀꯤ ꯅꯒꯨꯟ ꯅꯍꯥꯛꯀꯤ ꯅꯑꯣꯡ ꯅꯇꯧꯅ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤꯃꯛ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯟꯖꯈꯤꯕꯗꯣ ꯑꯔꯥꯟꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯖꯈꯤꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯑꯁꯦꯡꯕ ꯑꯣꯏ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯅꯍꯥꯛꯀꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯤ
thoi kalabsu kat bangam aduga khangde aidi nangbu yamna nungsi sabas adani dana haujikido adumaina haidoiro hema aina sum haibani mangoda yare be me yare adugi khwaido aigi mamangda amtang lepaga adu khwaido nang sat hayo ayena khada phathokeba adegidi oja parina karino khumokpudo mutar lore adugi thamoi duda sumhat pangamdraba thamoi haibadudi oja parido nungna sara poramani masu thamoi du kanman ba haibadu oiraneba thaba khangde khanjari base mangla noiduna tolagadra haibasu yamna nungsi karigino khangdi punsida thamoida sumaina mukta pharo khidri adubu aina nungsi jarise mana di nungsirom do mandi amaro anirak thengnaredana adu mamitu nungsibagi miyeng amukta yenglakte haba nungsirom do mandi o ibemo migi mamiti yengaga hekta nungsina phongdoga ponte nangi nong na to nangna nungsi jaba kharasu khanghanma taredana khanghaladi masu khangani khangadi mahaksu khara poningda phawrani dana poningda khara phawradi mon khara khalani mon khara khaladi nungsirani nungsiradi chindagi wahido phar paithorani adagidi nakhoi chakthekna badagidi isaiga sangnarani mangda gaise lei pareng paidana mapun paidana slow motion daga chela doine na khweni se adagidi manglinge da phamung dega ontharani adagidi khangbaga yaurani adagidi khangbadagidi khangdre thungnaradi na khweni amatore di khoi ga chloina kawgrani adagidi khuning na thiningane miyare bataba maduma oibam ta ojageba se engonda sap to biramo adumaina oiro haidana sap amta to biyoba is karino masinu pijina tawrijibo nangna lai ma yaukhre sap to biramo gai yare o thungjaro nakhoi ni thungnajaro aina haibadabu thungnani haradi thungnajaro ne pura birani ko masinu pise kari aina haibada thurktaba khaba ina haibada sana to mine tadaba thema oja haibiu maninge tayar phosira mamange tayar phosira tayar gi wana tine gari yadaba ke sulite oja haibiu gari gi karam gris kapchauge makhada kapuro mathakta kapuro karaida kapchauge gari gi wana tine nongwanda ina kari sine nangwanda ina kari sinage oja adudi iche thabada ina haijabane ado iche thabane yabi da adu dane ado mina thorak tababu oja na sauraga phagadro oja adubu ai ngasi iyam khaiko ai ngasi iyam kai ai na lili bufurchu ubra se ubro se shilong dage in lerebuni furchi ahan man in lili se nan thoigi mamangda aina furisi lilaga magi mamangda lepchagena anu amubuga si leiraga inu uppiraga mai mamang lepcharaga nungsina phongdokpudo ayento phongdokena ngairaga aduga thoroktaba puriche che lokthokise puriche oja purito molani oja puriche gris tekchalo loina bo gris tekchalo mobil tekchalo na thibong pandaba nahan makai mokhoida pijap pithaktana achapot leidana piribu natro oja aduge support sing du di oja ichengwa thoina isa charam dong mande kari ichengwa thoina charam dong mande di aina pibada saning de laura roi hairappa adagi aina achaponi na pamuduna aina dum sathokpa nahan makhaina achapot leiri meyam do na thoida mate yogdoba oja pidi adum piba lau yadaba aduda aina sum sathokpa nang nahan makai aina piri ba chaput tinglibo paisa mayam do nang na nahan lawi haidana hayingai charo ngashidi yam chongninge thema oja
타박이 만학도 줘. 아두가요. ngasi soirabasu hayeng thoro aduga ngasi aina sauribase hayeng thoro badi chawbu phagani hayo aduga natrabadi khaba kanano habido mayak sengna khangani hayo phani oja aibo gari si to oga isi krai dor machat khibno phadong male de kari haba haidi oja khaba kaiso haidi ai haijaruge aduga ngan thoi phone number piro करीगुम गान थोई फोन नंबर पिरक्त्रबा आइने फोन अमा लेर पिरक्कने हायो सिम अमगा फोन अमगा अदुगा आइने फोन तोरबुदो पारखदबने हायो फनी ओजा फनी आई चचरुगे गोजा मी उसितबा आइने मफम मसिद गाड़ी यावरुदिबा सिसे हित्रा मरि त्रा मासुरबनि आइने मफम मसिद लेरकदगी nga thoina le sabi phabang ngai dun ngasi phawba lakpani aduga thengnaragana ta khaba nungshi hairurgana thoro yadaba thawaya shi chakri da koi ai ngasigi damakta di masibu KOUBRA nungshiba mari suba tangkak matang asida losinjari makha taba tangkakta kari oirakadagi haibadu amung aminasi puning phathabiu ingna tapna lebiu atonba madi leita laira singbu tengbang biu madi nungshibiu sana lepak iramdam kang lepak na yai fare tabiriba singbu james haigur jamna mukana khurum jari Hojik tabi kray love story masibu KOUBRA nungshiba mari shuba tangka wari isigi makha hayeng amu taminasi ngahaktangi wanadi YouTube amadi Facebook tagi laptop jagi pung ama makai tarakba matamda inspector degi anoba episode kidamak lakbiu ngahaktangi wanadi YouTube amadi Facebook tagi laptop jari pomnamakpu kurum jari